Kurumjari Norris Window TV na sandukchari banungchugi pau miyeng tabiri bapum na mapu ahan mamakada taram nukchari ngasi Imphal da phone ki ba maruiba pauche singi manungda maruiba pauche uriba huyelam pau amadi naharo thodangi editor gi ayaba laujaraga pauche sa phone ki ba maruiba pau sing pathokchari ahan bada local news ex gracia na asiba hingahan ba yaba nate China ba miyoy nimit mangani gi manungda fabiyu loidang Manipur Sarkar na ex gracia pigani haina lauthokliba adu aikhoi sel pamde sel na asiba miyoy amuk hingahan ba yaba nate madugi mahota mahaki mashu ani hatpa amadi mamabu sokhan bada China ba miyoy sing numit mangani gi manungda fabiyu haina tronglawbi thodoki victim gi imung manungna lainga ki pukning chingsilakli ngasi Rajmedi City da pawmi singda kanana unabagi thoraba mada haukiba April 3 ki nongyai pung ama helakpa da tronglawbi awang lekai da kuki terrorist ni chingnaba singna wongi attack chatharakpada laikhidraba oinam tomthin chahi manga oinam yaishna tha manga anigi mabok oinam ongbi loidamna sarkar na ex gracia gi sanfa mayam ama piduna mangkhraba mahaki mashu ani ki mahut sinba yagadaba natte imung manungi apambadi mashu ani hatpada chenaba miyoy numit mangani gi manungda fagatuna sarkar ama leiri matungda sigumba thodok atopa imungda thokhalaroi haibadu utpaduni haiki makata na loidam gi maikaidagi mahaki mamau oinam ongbi benita bomgi attack aduda macha ani kanba ngamhodre haiba khangli masina maram oiraga hospital da layengduna leibagi mahuta macha ani gi matung induna seasoning le hairapagi hospital gi layeng liba doctor singna tumnana ba hida kapsinuna thamli haina thamoi sokna phongdorakhi mahakna makha taraduna hanadi mamaugi oriba fibam adu yenglaga macha ani laikidre haibadu imung manungna khangan kide adubu pauche singda macha ani laikidabagi pau phongnarakpadu ubadagi binetana macha ani laikidre haibadu khangli masina maram oiraga mahaki hakselgi fibam su hena sokchulakle sarkar na irang laitri santi gi lambi da changsil le haina koilaw lawraga mayumda wongi attack chathaduna mashu ani gi punsi khangothakta pikhamnakri mamau shu tumba ngamdaba tamba ngamdaba fibam amada leiri masibu santi hanjanba kobra haina pendaba wafam phungdorakhi Manipur lengangna center gi yaka yenglaga thabak tawba lepiro state ki interest ta thabak tawbiro khaide mani Manipur lengangna center gi yaka yenglaga thabak tawba lepiro state ki interest ta thabak tawbiro Manipur ingtapa mahusha gi film da hanjul hanba ngamdaba asigi daita lauduna sarkar da yauriba party singi rajniti wala sing masa masa na pairiba from dagi resign to from thokle haina senior advocate amadi taragi chaishu gi convener khaide mani na hairi ngasi Imphal gi loklaw bungda leiba mahaki mayumda pangthokiba pawgi mifam amada khaide manina India lengaka merger agreement khuyek pinaduna Union of India da tension kraba Manipur bu India na hiram amatada thugaina ba sakti leite Article 3 gi matung inna parliament na warep ama lauduna state amagi pak chawba hongdok hongjin natraga thugaiba ngami adubu Article 363 gi matung inna Manipur amasung Tripura dagi India gi parliament na warep lauduna machetana thugaiba ngamde haiki Hauzik Thokliba state ki wathok mayam asina micham praja singh awaba khudong chada film amada hingli michai na kukida natraga kukina michai da khanaba hauruba sunataba asumna sinba rally amadagi lising ani kunga humdoigi me ohumgi irang adu haurakibani irang asi Manipur machana taba mapaldagi narolda ain kaina Manipur changakiba kuki singa thokhanbani masida India lengangna irang lakshina na ba hona bagi mahot yengduna leibadagi irang asi hena chawthorakibani ngarang han tronglawbigi mafam amada kuki singna bom kapsinduna pikliba angang ani minungshi leitana hatopikre masi miyoiba khunaida chanadaba thodok amani thodok asida pendraba miyamna manak nakpada leiramba CRPF camp da ngakpi shenibagi thabak lokhati haina khongjang changshilubada CRPF na nomai kapthorakpadagi miyoi kunga taruk shokle miyoi ahumna sikri Kukira bom kablakpada shikiba angang ani adu tharagadi shikiba masing manga shure Manipur India da tinkibadagi black law kaya thamjinduna miyam awaba kham thengduna lakli asiguma micham miyam awaba mayuk naba matam asida India gi prime minister amadi home minister na awaba fongbagi warol amata thorakpa leitri masi laibak thibani iramasi India amasung state lengang atumina leishinba chumde leikidraba angang anigi ex gracia piragani hairaga wathogasi waroshin oiba yaroi
matik chaba khongthang lokhutuna chenaba mioi faba amadi aingi thongda chorak fangan ba haibasi lenga ki mathoni UKNA gi mioi ahum fari haiba asisu kadai digi fabano tasengna angang ani hatpada chenabra haibadu mayek sengna phongdokpa tawde sarkar ama leirabadi miyamgi interest thabak tawfam thoi miyamgi apama matung inna tronglawbi mi hatki matangda marik chumba inquiry ama tawba ngap tangai fade miyamna pendabagi khongjang changshinbada akai atoi yawhandana democratic oiba mawongda khongjang changshinbiu haina khaidem manina appeal tawrakli mass coming operation togadabani darkar erabadi and strike togadabani aduga surgical strike togadabani state government must sovereign power erabani state masagi sovereign shakti lejeba constitution gi manungda list 2 gi manungda must chaptana chirinaraga thabuk toraga angan ani haliba kuki terrorist karma organization ma dikti sengdora KNA UKNA ahum phare hai kanamana AI ne chu hai phabati chu mamsu ya de shakti AI ne dana yam thagana re hole akhoi awa ba khodong chada ba yam namung pada ba podamada leire manipuri proja punamakche na se ana kodari ba press conference ko loan organization ana yauja ba tara ge chechu alaman retired IAS, IPS, journalist, professor, doctor, Mayam Sabani, Madiki Chairman, Oina, on behalf of the judges, retired judges, Ukin Singh, the same citizen for justice, Adukisu Chairman, Oina, being a Senate citizen, Namoina, individual capacity, the Susana, Bucket, Oina, Hanagi Human Rights Commission, acting chairperson, Oina. I pack interest press conference Tojari. Maramdi, for the last 3 years, I quite one way our Kotayava say, quite tenere, Asuma conflict, Hatare, Tasemadi, Cookie, Metega, Tonavanate, Metena Cookida, Karimama, horribility, Cookie, Mete, Torpolite, only thing is that 3rd May 2023 the give. Aduma Cookie student organization Achum Umma Amana Reliama Tauba Adudiga Alam Lok Boban Mamanga Mai Thazana Bahonarambagi Police the Fazin Cree Chongwa with the Pikliba Angang ani Wongi Landa Chathaduna Hat Kiba Todo Aduda Pen Rabamio Ama Ngasi Infagi Lok Boban Mamanga Masada Kerosin Hajenduna Mai Thazaraga Season Bahonarapadagi Police Tinglaba Matunda Fazin Cree Masagi Chai Kuntragani Shuraba Imphal West ki Mayang Langjingdagi Shinam Apollo-na ngasi nungchil pung amarom tarakpa matamda Imphal gi Lok Boban manakta gari tongduna laklaga masada kerosene haijinduna mai thazaraga sijanaba thorang tawkibani Apollo hariba mioi asi masamak advocate amasu oiribani police na mioi asi bu khudakta fajinduna mai thajanaba thorang toramba adu mai pakhankhide tungda city police ki team ama laklaba matungda Apollo bu makhata na wahang pawangna ba police station na puraga chatkhri ngasi Apollo na masara thawa hijilaga sijanaba thorang tawkiba adu chonglawbida angang ani koki military ni chingnaba singna hat kiba adu da pendabadagi khangba ngamduna hakchinba khongjang asi changchinaba thorang tawkibani hairi ningsing bayabani chonglawbi gi thodog asida pena draba miyam na khongjang changshilakpadagi hojik sarkarna curfew chalaiduna irang lakshinaba kana khonaduna lairibani National News amok pathok chari CAPF promotion da michang mikhai naiba system thamjilak libasi marufangna lokthokani Central Armed Police Force CAPF personnel gi promotion da michang mikhai naiba system thamjilakuna kathopagaloina laibaki damak mathau tawjaraklaba personal singda leadership ki position sing pidana bokhonaragliba system asi Congress na laingak pairaba matamda marufangna lokthokigani amasung khudakta mapung faba rights phangangani haina Lok Sabha da opposition ki luchingba oiriba Rahul Gandhi na phongdokri Rahul Gandhi na makha taraduna CAPF personnel singna leibaga singakpada lauriba thodang thaganingai ni leibaga sigi ngamkhai paringda leiduna
ꯑꯩꯈꯣꯏꯕꯨ secure ꯑꯣꯏꯅ ꯂꯩꯕ ꯉꯝꯍꯜꯂꯤ terrorism amasung naxalism gi khudongthiba kayasu CAPF personnel singna mayuknari masida natana democracy gi khwaidigi chawba kumai weriba mikhalda CAPF na personnel singna asoi engam yaudona mikhal pangthuknaba hotnabada achauba thodang lauduna laklibani adubu CAPF personnel singna kathopaga loinana lauriba thodang sing asi sakhangbidaba natana matam chana pigadaba personnel singi promotion sing asi pifum thokpa personnel singda pidana amasung CAPF ki leadership ki position sing asi organization asidagi nataba mapandagi changlapa miyoi singi reserve tawduna thamnaba center lengangna honarkibani hairi mahakna makha tarduna thawong asi CAPF personnel singbu ikai khumnadaba amasung makhoida justice phanghandanaba hotnabani leibak asida congress ki anoba lengak laklaba matamda asiguma michang mikhai naiba system sing asi maru phangna muthanaba amasung governance ki lokthokhinaba hotnagani haiki Raghav Chaddana JNG party semlakadra haibagi wahang hangnarakli party gi leadership ka yanaraktabadagi tokhaina takiba yai haibagi chingnaba lairiba AAP gi MP Raghav Chaddana luchingba laibaga sigi naha singasu sogatpa JNG party ama semlakadra haibagi wahang miyamna hangnarakli parliament naha singa yamna chunaba issue singi matangda marik chumba wafong kaya thambagi damak MP Raghav Chaddana laibak sinbathuna maming chalakibada natana nahasina khwadigi pamnaba luchingba ma oirakibani AAP gi leadership singna Raghav Chaddana asi parliament party gi oiba wafam fongdokte opposition gi mapung oiba thabak thoram singda saruk yade amasung soft issue khakta mak pukhatuna wangangi haiduna AAP gi Rajya Sabha gi deputy leader oirambadagi lokthokraba matungda Raghav Chaddana ga party gi leadership ka mungnarakibani Raghav Chaddana gi Gen Z party ama linkhalakadra haibagi wafam asi social media platform Instagram da Raghav Chaddana nahasingi oiba nahasingi issue da mai onsinba party ama sembagi oiba wafam share tawrakraba matungda fongdoknarakibani nahasingi oiba party ama sembagi wafam adu Raghav Chaddana masamakna iba wafam dinati adubu mahakna content atu da pungning chingsiningai oiba wafam ni haiba comment pirakibani Tourist chamaga kuntra manga kankre kaya thorokpa ngamdana leiri sekingi awang thangba sarukta mafam kaya da chingning khaibagi thodok thoktuna lambi fauna bangam khidabadagi mafam asida lam koiba lakpa tourist kaya thorokpa ngamdana leikhibadagi chauna khudong chada ba mayok naduna lakraba matung ngasi army na thorokpa ngamdana leiruraba tourist chamaga kuntra ga manga kanba ngamkre hauji lachen haina khangnaba lamkoiba singna pamnaba mafam aduda lamkoiba miyoi lising ama hena thorokpa ngamdana leiri lamkoiba singna kananaba operation asi eastern command ki makhada leiba tri sakti corps na chathabani mi kanbaki thabagasi unka hena tabana maram oiraga khudong chada ba kaya su mayuknari hairi hojik fawada thorokpa ngamdana leiraba gari kuntra gani thoi amasung motorcycle tara puthorokpa ngamkre thorokpa ngamdana leiba lamkoiba lakpa miyoi singi marakta medical emergency mayuk narakpa sing hana puthoraknaba thabak paikhatli hairi International news amuk pathukchari Lebanon da makha tana lambarabadi ceasefire handokani haina Iran ki hankri Hezbollah Secretary General gi personal secretary hatkri Israel nangarang Lebanon da landaduna miyoi lising ahum rom hatkiba adu khwadigi tamthiba miha ni haina Iran gi deputy foreign minister Said Khatibzadeh na yaning da fongdokre Israel na makha tana Lebanon da Landaraklabadi US amasung Iran gi marakta chayol ani ceasefire thamnabagi yanakhiba adu handokani haina akanba wafam singsu Iran gi maikaidigi fongdorakre Iran gi semi official news agency ama oriba Tasnim-na fongdorakpa warol amada hauzik Lebanon da oriba thodok wathok sing asi Tehran na yamna kupna yengshili
Israel na Lebanon gi mathakta leptuna landa chatharakpa asina US amasung Iran gi marakta thamnariba ceasefire asi kaihilakpa yabagi oithokpasu lei haina Deputy Foreign Minister Said Khatibzadeh Jackson Warol thamlakti Narang Israel na chathakiba landa aduga mari leinana phongdorakibada Beirut Bekaa Valley amasung Southern Lebanon gi mafam chamada minute 10 da Pak sana landa chathaki Israel na chathakiba landa adu leibak adugi khwaidigi chawba landa ni haina su Israel force na phongdokhi Kumjali singani kunga mari gi November Israel amasung Hezbollah gi marakta khuthokna balepagi yanaba laikrabasu March ani dagi hauna Hezbollah na Israel gi mathakta ngamthai lana landa rakhibadagi Israel na ground operation yauna nongthaktagi landa chathakibani hairi Lebanon gi authorities singna phongdorakibada hojik fawada Israel gi landana miyoi lising amaga chonga ga kontra sihankre amasung miyoi lising mariga chanipal ga tarani thoina asok apandangan kre hairi President Trump na NATO da South Iran gi akoibada US military assets sing thamkigani haikri North Atlantic Treaty Organization NATO gi luchingba Mark Rutte ka US President Donald Trump ka yamna chikna wari sanakri luchingba ani na wari sanakiba aduda US President Donald Trump na NATO da mai hauna saukibaga loinana Greenland lawshingani haina amuk hanakian khanganbagi wafum phongdokri Luchingba anina chikna wari sanakiba aduda NATO dagi US thokiba yabagi oithokpa leirabra haina wahang kayasu hangnarakri wari sanakiba aduga mari leinana President Trump na phongdokibada US ki tangai fadraba matamda security block ama oiriba NATO na mateng panglaktabanina aikhoina makhoibu amu hanna mathau tarakpa matamda makhoi amu leiraroi haiki US amasung Iran gi marakta chayol ani khuthoknaba lepnabagi yanaba laikhraba matungda US President Donald Trump na asengba yanaba ama leichiba fawba US land gi khushuklai sing Iran gi akoibada leihankhigani haiki US ki land gi jahaz sing aircraft sing amasung ahenba khushuklai ga loinina leiriba landmi sing makhoi gi position sing the lengdan laina bawafam su US President Donald Trump na phongdokhi President Trump ki mahaki Truth Social da phongdokhiba warol amada leibak ani gi marakta yanakhiba adu kaitharaklabadi khuthoknabagi amasung khut thabagi thabak sing makhata na chatharakpasu yai haiki US President Donald Trump na Strait of Hormuz matam pumbagi oina hangdoktuna jahaz sing fauduna chatpada ayat apan piroidabani amasung nuclear gi khusukulai sing semgatnabagi manglan sing thadokadabani amasung Iran da Jackson warol su thamki Aroibada journalist ahom hatkibabu CPJ na yaningdaba phongdokre Gaza amasung Lebanon da Israel na nong makhaktagi chathakiba landa amada journalist ahom hatkibabu Committee to Protest Journalists CPJ na akan mamongda yaningdaba phongdokpaga loinana misi asigi matangda malemgi miyamna pungning changbiduna Israel gi matakta para tambigadabani amasung misi asigi chumba wayel phanghangadabani haina taksinki CPJ gi Regional Director Sarakuda gi warol amada Israel gi landana sian kraba sing adu na thaiba yararoidaba awabagi thodokni international law gi makhada journalist sing bungak pi senbiba haibasi khwaidi maruiba ni haina phongdoklabasu Israel na international law khongoina duna journalist sing gi mathakta lepalaitana landari haiki Gaza si journalist sing gi khwaidi gi khudong thiningai oiba mafam ama oire haina CPJ na su makhata na phongdokhi Northeast Window TV na sandokchari ba nungthilgi pau pathokcheba matang ase loishinjare miyeng tabiri ba pumna mapu amuka suhana khurumjari